I, on behalf of the Tismi Baptist Church MNDA New Building Planning Committee na wapam kra silokjare madudi date 31st October 2024 Thursday numita pung dramathoi tabu matamda thokaidaba thodo adu laiba thibani numit aduda thokiba thodo tu maru oina new building dedication gi minister di matangda chayet naba laikhiba maramna thodo adu thokibani digan bona Reverend Dr. L. Kothil Damsa Mahapu dedication gi minister oina purakpalgi planning committee na madu akan mamongda objection tauki maramdi Reverend Dr. L. Kothil ase Marine Naga Baptist Association bu thugai bada chenaba nupa amani asigumba remark laikhraba mi amabu asengba delegation asida minister oibase planning committee na yaning daba phongdok pagalona akan bamongda condemn tawjare aduga numit aduda sarkar gi BNSS 163 order laina Reverend Dr. L. Kothilna lucingle haraga mi gi kitchen mathakta Kerak thadna church ke back door da not na changlaga dedication ye प्रार्थना ni haina lokhat pasaki asigumba prithvi da chanadaba thodokpu ishwar gi asengba sangbu monhanba haibse planning committee amadi member mayamna akanba mongda amukasu condemn tawjare asina maram oiraga Tismi Baptist Church ki sagat khraba new building ase dedicate tawdri haina ngasi planning committee trapte ge wahai ase sindok chare